DM University के regular Vice Chancellor ama haptriba phauba Chara Henbagi Khongjang Changsilliba DMU Student Union ge Mahairoi nupa ani amadi nupi ani punna mari ngasi numit humni surakpada masagi phibam soksilakpadagi Indian Red Cross Society ki team laktuna yengsillaba matung Jnims Hospital da Pukhatkhre laing sathakre Makoi mari ngasi University asegi campus da hunger strike sangsinduna leiringai da khanghodana masa sontharakpadagi khudakta Jnims da Pukhatkibani Maheiroising asina phongdorakpada makoi makha tana University campus da hallaga Chara Henbagi Khongjang ase regular Vice Chancellor ama haptriba phauba sirabasu sena sangsinkhigani masida tholokpa afafatagi daita pumba lengangna pugadabani haiki ingomam sanaje DMS board ke secretary na pujabane master ji ado akogi DMS ji ado akoi muje nahandagi leptuna chela ko hunger strike sida akoi volunteer oina changela kusida akoi mi mari hojik nupi ani nupa ani Jnims sa pukhatkhre phibam yasila tabelage ado moi makha masano khuje ada hallaga hoji hunger strike omda hallaga moi makha tana sum yawgi ge habagi thame moi bi mai degi ado ga khuje akoi gi makha tana le hori hunger strike ta hori ba akoi chinau singsu masado asuki masak yengbada yamna nungaitre moi su mahal le ga dismaina pukhalapudi chance amna wang ado ji aso pun yaw bisbokta pali balengangna amadi authority na kanta habirakta basi am thamon songningai oi aduga hojik makha tana so ko yaw ga di pali balenga amadi authority na sigi chaptaba otu kano ko moina pugada me han thambe kano ina register na oidura kano ko BC lobagi amadi notice am advertisement amadi thoile ado adu mangna ta atopa am ta lese